Imphal West District ki Lamphel Sub-Divisional Officer SDO na luchingba kangbu amana ngasi ayuk Major Khulgi seat number 15, 16 amasung 18 na koliba mafumsingda laiba lambi gi nagyetta niyom kain lam henjinna sajilamba tongan structure kaya tiam thopagi thabak chathaba hokre. Eviction asiga mari lenana Lamphel gi SDO Yunam Damendra na paumisingda phongdokibada hanadagi hongna tongan mafumsingda chatharkiba eviction asigi makhatarako oina ngasi dagi hongna Major Khul Press Club dagi hogduna Sani Mandir fawbagi lambi gi nagyetta eviction asi chathaba hobani Major Khulgi miyamna su saruk yaduna amato oina punna eviction asi chathaminakhi loinana eviction asida structure khara sokpa yawbasi tungi khanduna masana lokthokpura haibadu yekigani hairi lokthokaba singi oina eviction chathaba horgani haiki amadi Thangal Bazar gi kuyatung taba lambi gi paringda lam henjilamba sing ayamba masana sidok lamba thingnabada thagatpa phongdokhi makhatana district administration asu lam henjina sajilamba singi eviction chathagi gani haina mahangna phongdokhi Major Khungi area da seat number 15 ge khoi ngasi target tawjamne khoi lepchari bam phom sima Major Khungi Sani Thakur gi nakandagi press club hawa taba sigi lambi se map ki matungina yamna paamme haiba mafam ase matamgi matungina encroachment yam leirambadagi khoina onjaraga Major Khungi khunja singi full knowledge khoin thamjaraba matungda makhoi su akoi da full cooperation pibiraga haiba community hall gi da encroach tormi ba dukan pareng oina encroach tormi ba mayam se khoi ngasi lokthok chaba hojare ayamba makhoi gi request amasu lai ngasi nauna amasu khara hobiramo aduga mayai thigangda taba dukan sigi mayai thigang ama encroachment oiba mayai thigang ama kalhoba yaba asuma structure sing asidi makhoi khunna mu lokthok chage haidana khoi aju khanda jari aduga prajagi khoi ga khusamna chamina bisisu yam nungai je ngasi Major Khungi public na pibiriba support asisu khoi yam thagachari aduga khoina Khudak Khudak-Ki oiba mai muthatbagi karigi MSPDCL da karida mangjona na pau pi draga su koin Khudak ta dum haija matam da makoina ga ya cooperation bibiri ba sisu MSPDCL tu su koi thagachari smaina koina kusam na raga public ki support ka loina na amasung related line department sing support ka loina na koina eviction se makhata na tum continuously chatha jarakani aduga koi ngasi mall road horok iba khoyathongi lambi asidagi su self eviction tawgi mami mayam su koin ujare masi dongta koi responsible oibiri ba citizen sing busu koi hanana muchu thagachari Sangai Prauda Labor JCNT Building Solution gi Tragamathorok Subamapok Kumon Thorom Garang Company Sigi Godown da Miyam gi Lusingba Gyan Saruyaduna Semilon gi Matang da Khananaba Thorom Amagaloina Pangtokre Company Sigi Thuidok Hendokna Singthaningai Oiraba Staff Amadi Sinmi Singda Achamba Kudol Tamduna Pangtokhiba Thoromaduda UNLF ki former chairman RK Sanayama Social Scientist Dr. Dhanabil Ashram Patriots Day Observance Committee ki Vice President W Amuchong Mitei UCM ki President YK Dhiren, CCSK ki President Jitendra Ningomana Chingmana Maruweba Museum Saruyaki. Tharomadu Mari Lenana, Company Sigi Managing Director Oiriba Sanamani Kundra Pomna Fungdokibada, Company Asi Lamdamasigi Yelhumi Singbu Tabok Piduna Apunba Work Culture Ma Semkatpa Amadi, Lamdamasigi Semilon Chapanabagi Pandam Amagaloina Horokibani, Amadi, Company Asina Ngasi Fawda, Mio Lising Mga Gibatak Piba, Tabok Pibangam Kre Amadi, Kaya amana construction gi lamda takpi tambiduna magi oiba enterprises hanghanduna punna chakhat minaba khunai ama puraknaba honaduna lagli haina makhatana phungdoke kaman oiba budget moda Manipur gi miyang gi damakta koina yung mama kusilaba sinyo aduna nasa akoina service bizari bisi construction naman da punna leiba finishing my construction amagi item mayam building mo sa matam da mai item mayam mo changi dana ado ai dang sai koi ki enterprises mayam mo pullaga coordination mo pullaga matungda hairiba yung mama service ama koina yam na profit reasonable oil price da kusilaba kono basi jesen to panda Kangpokpi District Bar Association Linkakibagi Omlak Shuwa Foundation Day Numit Thorom KDVA Hall the Pangtokre Thoromaduda District Legal Services Authority Senapati ki Secretary Shu Oiriba CJM Civil Judge Senior Division Robert Lungdim Government Advocate Civil Judge Senior Division Senapati Lamnechong Hawkip Amadi Association Asigi President Advocate Saikolan Lufon Chingmana Maruwa Music Saruyaki Thorumgabari Lenana Advocate Robert Lungdimna legal profession amadi legal practice ta nolukpa honabakan bagi tangai fadaba maruoiba wafum kya thamki lamnai chong hawki ki maiki dagisu legal profession asi mapangal kankhatnaba amadi hunaida legal profession na lauriba thungangi matangda wahum kya phungki loinana
Kangpopi District Bar Association ki President Saikonen Lufona District asigi Bar Association semnaba honabada thengnariba awana kya thamki amadi miyamda achumba wayal phanganaba honabada bench amadi bar gi marakta leinariba mari hena chesin hanaba wafum thamduna thor madu mai pangthoki